Post Mortem. ꯃꯥꯛ ꯋꯥꯈꯜ ꯑꯃꯨꯛ ꯈꯜꯂꯦ ꯆꯥꯟꯅꯅ ꯑꯩꯅ ꯑꯣꯏꯅ ꯐꯣꯟꯁꯦ ꯇꯧꯔꯁꯤꯔ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇ ꯃꯥꯅ ꯀꯣꯜ ꯇꯧꯔꯛꯑꯃꯅꯤꯅ ꯑꯩꯅ ꯃꯇꯥꯡ ꯆꯥꯍꯧꯗꯕꯅ ꯁꯣꯏꯕꯗꯒꯤ ꯄꯥꯏꯍꯧꯗꯕꯁꯤꯅ ꯑꯩꯒꯤ ꯏꯔꯥꯜ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯅꯤꯡꯀꯣꯛ ꯃꯁꯥꯗꯣ ꯐꯣꯟꯒꯤ ꯁꯀ꯭ꯔꯤꯟꯗꯨꯗ ꯌꯦꯡꯉꯒ ꯂꯩ ꯐꯣꯟ ꯅꯝꯕꯔꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯛꯄ꯭ꯔꯥ ꯍꯥꯏꯗꯅ ꯄꯨꯛꯅꯤꯡꯒꯤ ꯃꯤꯍꯨꯜꯗꯣ ꯐꯥꯊꯕ ꯌꯥꯔꯛꯇꯦ ꯗꯛ ꯗꯛ ꯍꯥꯏꯗꯨꯅ ꯆꯣꯡꯊꯣꯛꯀꯦ ꯇꯧꯋꯦ ꯐꯣꯟ ꯁꯀ꯭ꯔꯤꯟꯗꯨꯗ ꯌꯦꯡꯕꯗ ꯕꯤꯅꯣꯏꯅꯕꯨ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯦ ꯌꯥꯔꯣꯏꯗ ꯚꯥꯏ ꯐꯣꯟ ꯁꯀ꯭ꯔꯤꯟꯗꯨꯗ ꯑꯗꯨꯝ ꯌꯦꯡꯗꯨ ꯂꯩꯔꯗꯤ ꯁꯂꯥꯏꯉꯥꯟꯕ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯅ ꯂꯩ ꯕꯤꯅꯣꯏꯅ ꯁꯤꯡ ꯌꯥꯡꯁꯤꯜꯂꯦ ꯅꯪ ꯐꯣꯟ ꯄꯥꯏꯔꯛꯇ꯭ꯔꯗꯨꯗ ꯏꯀꯥꯏꯗꯨꯅ ꯇꯧꯔꯤ ꯑꯣꯏꯔꯝꯒꯅꯤ ꯃꯥꯅ ꯅꯨꯄꯤꯅꯤ ꯑꯗꯨꯅ ꯅꯪꯁꯨ ꯐꯣꯟ ꯁꯀ꯭ꯔꯤꯟꯗꯨꯗ ꯑꯗꯨꯝ ꯌꯦꯡꯂꯒ ꯂꯩꯗꯣꯏ ꯁꯔꯨꯛ ꯈꯨꯠ ꯄꯥꯜꯂꯤꯕꯨ ꯀꯣꯛ ꯐꯣꯟꯗꯨ ꯇꯧꯁꯤꯜꯂꯨ ꯌꯥꯗ꯭ꯔꯣ ꯁꯂꯥꯏꯉꯥꯟꯕ ꯕꯤꯅꯣꯏꯅ ꯍꯥꯏꯔꯤꯕꯗꯣ ꯆꯨꯝꯂꯕꯣꯏ ꯈꯟꯗꯨꯅ ꯏꯀꯥꯏꯗꯨꯅ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯅ ꯃꯥꯅ ꯑꯣꯏꯅ ꯀꯣꯜ ꯇꯧꯁꯤꯜꯂꯒꯦ ꯈꯟꯗꯨꯅ ꯐꯣꯟ ꯑꯗꯨ ꯇꯧꯋꯦ ꯑꯗꯨꯕꯨ ꯐꯣꯟ ꯑꯗꯨꯗ ꯁ꯭ꯋꯤꯆ ꯑꯣꯐ ꯍꯥꯏꯗꯨꯅ ꯂꯣꯜꯂꯦ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯍꯟꯖꯟ ꯍꯟꯖꯟ ꯇꯧꯕꯗꯁꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯑꯗꯨꯝ ꯍꯥꯏꯔꯛꯂꯦ ꯕꯤꯅꯣꯏꯗꯒꯤ ꯅꯝꯕꯔꯗꯣ ꯗꯥꯏꯜ ꯇꯧꯔꯁꯨ ꯆꯞ ꯃꯥꯟꯅꯅ ꯁ꯭ꯋꯤꯆ ꯑꯣꯐ ꯍꯥꯏꯔꯛꯂꯦ ꯋꯥꯈꯜ ꯈꯔ ꯅꯨꯡꯉꯥꯏꯔꯝꯕ ꯁꯂꯥꯏꯉꯥꯟꯕ ꯃꯥꯒꯤ ꯋꯥꯈꯜꯒ ꯂꯣꯏꯅ ꯄꯨꯝꯆꯥꯏ ꯆꯥꯏ ꯀꯔꯤꯅꯣ ꯃꯍꯥꯛ ꯃꯁꯥꯗ ꯂꯥꯡꯇꯛꯅꯕ ꯍꯦꯟꯒꯠꯂꯦ ꯁꯂꯥꯏꯉꯥꯟꯕ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯦ ꯑꯅꯤꯗꯣ ꯑꯃꯨꯛ ꯑꯋꯥꯏꯈꯨꯝ ꯇꯧꯅꯔꯦ ꯀꯩꯗꯧꯕ ꯌꯥꯎꯔꯕꯅꯣ ꯈꯪꯗꯦ ꯚꯥꯏ ꯃꯥꯅ ꯐꯣꯟ ꯇꯧꯔꯝꯂꯒ ꯇꯨꯃꯤꯟ ꯂꯩꯁꯤꯟꯈ꯭ꯔꯒ ꯐꯣꯟꯁꯦ ꯁ꯭ꯋꯤꯆ ꯑꯣꯐ ꯍꯥꯏꯔꯛꯂꯤꯁꯤꯕꯨ ꯚꯥꯏ ꯁꯦ ꯀꯩꯝ ꯇꯧꯔꯝꯃꯣꯏꯁꯦ ꯁꯣꯏꯗꯅ ꯃꯥꯒꯤ ꯐꯣꯟꯒꯤ ꯕꯦꯇ꯭ꯔꯤꯗꯣ ꯗꯦꯠ ꯑꯣꯏꯔꯝꯂꯅꯤ ꯑꯗꯨꯝꯅꯕꯨ ꯇꯧꯔꯝꯂꯗꯤ ꯐꯕꯨ ꯐꯩꯅꯦ ꯅꯠꯇ꯭ꯔꯒꯅ ꯁꯥꯎꯗꯅ ꯐꯣꯟ ꯁ꯭ꯋꯤꯆ ꯑꯣꯐꯀ ꯊꯝꯖꯤꯟꯈ꯭ꯔꯕ ꯖꯥꯠꯂꯣ ꯁꯥꯎꯕꯗꯒꯤ ꯐꯣꯟ ꯇꯧꯕꯗ ꯄꯥꯏꯈꯠꯂꯛꯇꯦꯅ ꯌꯥꯔꯦꯗ ꯚꯥꯏ ꯁꯂꯥꯏꯉꯥꯟꯕ ꯃꯇꯥꯡ ꯆꯥꯗꯅ ꯁꯥꯎꯕ ꯌꯥꯝ ꯀꯟꯕ ꯊꯥꯗꯣꯏ ꯅꯠꯇꯦꯗ ꯃꯥꯒꯤ ꯐꯣꯟ ꯁ꯭ꯋꯤꯆ ꯑꯣꯐ ꯍꯥꯏꯔꯛꯄꯁꯤꯃꯗꯤ ꯑꯩ ꯇꯁꯦꯡꯅ ꯋꯥꯈꯜ ꯌꯥꯝ ꯆꯔꯥꯡꯅꯦ ꯁꯦ ꯀꯩꯝ ꯈꯜꯂꯨꯔꯗꯣ ꯍꯣꯔꯦꯟ ꯑꯃꯨꯛ ꯍꯦꯛ ꯇ꯭ꯔꯥꯏ ꯇꯧꯔꯣ ꯏꯚꯤꯅꯤꯡꯗ ꯑꯁꯨꯝꯅ ꯕꯤꯅꯣꯏꯅ ꯋꯥꯈꯜ ꯆꯔꯥꯡꯅꯔꯕ ꯁꯂꯥꯏꯉꯥꯟꯕꯕꯨ ꯊꯦꯝꯖꯤꯟꯕꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯊꯥꯗꯣꯏ ꯂꯣꯟꯅ ꯇꯨꯃꯤꯟ ꯌꯦꯅꯈꯥ ꯃꯔꯝꯗꯨꯗ ꯐꯣꯟ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯁꯂꯥꯏꯉꯥꯟꯕꯒꯤ ꯀꯣꯜꯗꯣ ꯇꯧꯔꯤꯉꯩ ꯃꯥꯒꯤ ꯃꯃꯥ ꯁꯅꯥꯔꯩꯅ ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯄꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯈꯨꯠꯇ ꯄꯥꯏꯕ ꯅꯣꯀꯤꯌꯥ ꯃꯣꯕꯥꯏꯜ ꯍꯦꯟꯁꯦꯠ ꯑꯃꯟꯕꯗꯣ ꯊꯥꯗꯗꯨꯅ ꯃꯥꯒꯤ ꯍꯦꯟꯁꯦꯠꯇꯨ ꯑꯃꯟꯕꯒ ꯑꯣꯏꯔꯦ ꯃꯣꯕꯥꯏꯜ ꯃꯁꯥꯗꯨꯗꯒꯤ ꯕꯦꯇ꯭ꯔꯤꯗꯣ ꯇꯣꯉꯥꯟꯅ ꯂꯩꯃꯥꯏꯗꯨꯗ ꯇꯥꯈꯤꯕꯅ ꯃꯥꯅ ꯈꯪꯍꯧꯗꯅ ꯐꯣꯟꯗꯨ ꯑꯃꯨꯛ ꯍꯟꯅ ꯀꯣꯜ ꯕꯦꯛ ꯇꯧꯔꯛꯄꯗꯨꯗ ꯐꯣꯟ ꯑꯗꯨ ꯇꯧꯕꯗ ꯆꯠꯈꯤꯗꯕꯅꯤ ꯃꯁꯤꯃꯛꯇꯤ ꯀꯔꯝꯅ ꯁꯂꯥꯏꯉꯥꯟꯕꯅ ꯎꯔꯨꯅꯤ ꯈꯪꯂꯨꯅꯤ ꯊꯥꯗꯣꯏꯒꯤ ꯃꯇꯥꯡ ꯆꯥꯗ꯭ꯔꯕ ꯐꯤꯕꯝ ꯑꯗꯨꯗ ꯁꯣꯝꯗ ꯃꯃꯥꯏ ꯃꯃꯤꯠ ꯏꯊꯛ ꯊꯛꯀꯠꯀꯦ ꯃꯣꯕꯥꯏꯜ ꯑꯗꯨ ꯇꯨꯃꯤꯟ ꯎꯈꯤꯅꯤ ꯃꯇꯥꯒꯨꯝ ꯅꯥꯄꯤ ꯃꯔꯛ ꯑꯗꯨꯗ ꯑꯃꯨꯛ ꯃꯈꯨꯠꯅ ꯃꯣꯕꯥꯏꯜ ꯑꯃꯗꯤ ꯕꯦꯇ꯭ꯔꯤꯗꯣ ꯃꯃꯥꯇꯣꯟꯅ ꯎꯈꯤꯅꯤ ꯃꯇꯥꯒꯨꯝ ꯂꯣꯠꯁꯤꯜꯂꯦ ꯁꯅꯥꯔꯩ ꯌꯦꯅꯈꯥꯗꯨꯗ ꯊꯣꯛꯂꯒ ꯏꯁꯧ ꯂꯥꯡꯉꯤ ꯍꯩ ꯃꯅꯤꯡ ꯃꯌꯥꯗꯨꯗ ꯀꯔꯤ ꯇꯧꯔꯤꯒꯦ ꯅꯣꯡꯉꯥꯟꯕꯗꯒꯤꯅ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯃꯅꯤꯡ ꯃꯌꯥꯗꯨꯗ ꯁꯨꯔꯨ ꯁꯨꯔꯨ ꯍꯦꯛ ꯅꯩꯁꯤꯜꯂꯒ ꯂꯩꯗ ꯅꯪꯁꯦ ꯀꯩꯗꯧꯔꯤꯒꯦ ꯌꯦꯅꯈꯥꯗꯨꯗ ꯌꯦꯅꯈꯥ ꯄꯧꯗꯥꯕꯤ ꯑꯣꯜꯂꯒꯦ ꯍꯥꯏꯔꯣ ꯊꯥꯗꯣꯏ ꯃꯃꯥꯇꯣꯟꯒꯤ ꯋꯥꯔꯤꯗꯨꯗ ꯃꯁꯥꯗꯣ ꯏꯊꯛ ꯊꯛꯀꯠꯂꯦ ꯏꯃꯥ ꯃꯅꯤꯡꯗ ꯌꯦꯅꯝ ꯍꯦꯛꯀꯦ ꯇꯧꯔꯝꯕꯅꯦ ꯍꯦꯛꯈ꯭ꯔꯦꯗꯀꯣ ꯅꯪꯒꯤ ꯌꯦꯅꯝ ꯄꯥꯝꯕꯤꯁꯦ ꯀꯌꯥꯝ ꯌꯥꯝꯅ ꯍꯦꯛꯈꯤꯒꯗꯧꯔꯤꯒꯦ ꯃꯤ ꯑꯁꯤꯕ ꯑꯃꯒ ꯂꯥꯛꯏꯕ ꯂꯩꯀꯥꯏꯒꯤ ꯃꯔꯨꯞ ꯁꯦꯟꯈꯥꯏ ꯁꯦꯟ ꯊꯥꯡꯂꯛꯂꯤꯕ ꯃꯌꯥꯝꯁꯤꯒꯤ ꯆꯥ ꯂꯣꯟꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯃꯅꯤꯡ ꯃꯌꯥꯁꯤꯗ ꯅꯪꯅꯦ ꯍꯥꯏꯕꯤꯗꯦꯀꯣ ꯏꯃꯥ ꯆꯥꯗꯣ ꯑꯩ ꯂꯣꯜꯂꯒꯦ ꯊꯣꯠꯆꯤꯟ ꯅꯧꯆꯤꯟꯅꯔꯒ ꯑꯩꯉꯣꯟꯗꯗꯤ ꯌꯥꯔꯣꯏ ꯆꯤꯟꯅ ꯆꯤꯟ ꯈꯨꯠꯅ ꯈꯨꯠ ꯆꯤꯟꯅ ꯍꯥꯏꯗꯣꯏ ꯁꯔꯨꯛ ꯊꯕꯛꯅ ꯎꯠꯂꯨ ꯂꯥꯎ ꯑꯁꯨꯝꯅ ꯏꯁꯧ ꯂꯥꯡꯗꯨꯅ ꯌꯦꯅꯈꯥꯗ ꯂꯩꯃꯤꯟꯅꯔꯝꯕꯗꯒꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯣ ꯄꯨꯟꯅ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯂꯛꯏ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯄ ꯇꯟꯖꯥ ꯑꯗꯨꯗ ꯂꯩꯃꯗꯣ ꯏꯄꯥ ꯄꯥꯈꯠꯅ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯁꯤꯜꯂꯛꯏ ꯁꯅꯥꯔꯩ ꯍꯥꯏꯗꯨꯅ ꯌꯥꯝ ꯄꯥꯈꯠꯅ ꯊꯛꯀꯠꯅ ꯂꯥꯎꯔꯤ ꯀꯩꯗꯧꯔꯒꯦ ꯏꯅꯝꯃ ꯁꯅꯥꯔꯩ ꯄꯥꯎ ꯑꯃ ꯇꯥꯔꯕ ꯍꯥꯏꯕꯅꯤ ꯅꯪꯕꯣ ꯌꯥꯝ ꯊꯃꯣꯏ ꯁꯣꯛꯄ ꯄꯥꯎꯅꯤ ꯏꯄꯥ ꯄꯥꯈꯠꯅ ꯁꯅꯥꯔꯩꯁꯨ ꯈꯨꯝꯃꯤ ꯂꯩꯃꯒꯤ ꯃꯇꯧꯗꯨꯗ ꯀꯔꯤ ꯄꯥꯎꯅꯣ ꯍꯥꯏꯁꯦ ꯏꯅꯝꯃ ꯍꯣ ꯏꯕꯣꯆꯧꯕꯨ ꯀꯩꯗꯧꯔꯕ ꯏꯕꯣꯆꯧꯕꯗꯣ
yu thakla gari thobada kaidoraba airport laida malo madaida tata dimper amada thomjinbada mane saumune damune makoi humdo khudakta leidre na hai pau du tabda sanare do lekthagi tawi adu leimuna sanare bu fajile asa kayane ibu sobu marak thaki sen mayam phanglani sagat charuba adu haujikti khudimak do arem boire magi ningba kaire khalluba nama tamlamba nama pau sitabda thadoi masamaksu ngakpa phawe masamakbu lungmai da hadu neyonba potkum mamaga maniga sina honajaba punama ngasidi aremba tare thadoi haraugadra nokadra kapkadra khangde hoi yam sinengbi wafambudi nate ibocho masana thakchaba langda masa matanda chujabane jinja kambagi poloibu karida fajaningai lege yu thaklaga accident thokpa mangna ahan badi nate India da pungkun margi manungda yu thaklaga gari thobada accident thokpagi record 2.5 figure dele crash diving ne piba khudoldi asiba natana ate atopa ahenba leite yuna miyobagi mainbu puningba maikai da pui nisa amagi marum thublaba ibocho mamana bani gi loinana ngasidi asibagi khyata takre adubu pausina nungaiba paw mamu oidrabasu thadoi tadi pungyang yangle magi lambida khurau thanglamba tingkhang oiramba ngasidi nongdom mamana magi khurau pumba kokhanbir thadoi wakhal dadi yangi adubu laibak thiba accident dugi damuktadi mahang masado nungai jaramde thadoi di tumille adubu imung manungi mi sibadongna sanare ke laimagadi sakhumduda hinghingna kaple laima amadi sanare hauna duna kapado tingak yengduna le thadoidi wahai machet amata phaw haidi laima amadi sanare awai kham tongnare inama asiba singdudi kari phibamda leitage asiba changdudi rims ki mokta leiyena hai postmortem tawba loiraga putharakadaba male makoi mari mata amadi lekai ki myo sing khara huptuna asiba changsing do launaba rimsa chatkadugi thorang tongna hore onthokna nungai khitre tawrise ibo chawbudo aikhoi gidi shampoo ni ko shampoo do ngasi di shampoo oidre dana postmortem amada magi punchi wari lotion bataraba postmortem amada ibo chawbugi punchi wari loiragani kari du paile section daba punchi gi khongthang haibdo si oire oi tare dana ibo chawbugi asibak changdo mong mata den hai mina tamnarakpada mokta yata duna lehori postmortem tawdugi ngai duna lehoren hai postmortem oiresan magi punchi warisu loikrani loikrani ngasi aiba numisida ibo chawbugi hakchangna postmortem hek loibaga maitalna wakhai khrani ado inama kaidoraba aise wakal yamna thelure icha micha yonglei milai naibi aise ngasidi wakal tare ibo chawbugi punchi warida aigi cha thadoiga makhoi anigi semkatlamba warigi tangkaktusu tupsinkiba oirasana karino nang hai singje sanare achumani nama sanare ai bap taba ngamdre inama sunupini ai sunupini adubu aidi atomi mingthol athiba sifangduna icha thadoigi mama hoina lakhi icha thadoibu poktabini hainaba atak aphongnana chatpa sajatni chat kaya chatki mado ai hoksikta pelaktre nama icha gi mafamda ai yam lankhre asi harga wakhal tarlabi sanare do thadoigi manakta sangsillaga kablakle makut ani lonaduna masada haijare ima gi bema thadoi ima nangi nafamda tasengna lankre ngang ni ngang khangdaba wangang sangang kaya ima na nafamda ngangkre ima tasengna lale karigidi ima na ichagi marai bak thina basingani aina phangliba atombi haiba mingtholse ima na kaidonungda icha da phangaloye icha gi dama ima na lemuri punchi se icha gi dam lepkani hayengwai icha na pamba lambida satkiba matamda ima na khakting loye asi harga
ꯍꯤꯡꯅ ꯀꯞꯂꯛꯂꯦ ꯊꯥꯗꯣꯏꯁꯨ ꯃꯃꯥꯒꯤ ꯋꯥꯗꯨꯗ ꯍꯤꯡꯅ ꯀꯞꯂꯛꯂꯦ ꯃꯃꯥ ꯃꯆꯥ ꯀꯣꯟꯅꯗꯨꯅ ꯀꯞꯃꯤꯟꯅꯔꯦ ꯂꯩꯃꯗꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯌꯥ ꯀꯥꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩ ꯅꯍꯥꯟꯒꯩ ꯁꯨꯛꯎꯗ꯭ꯔꯤꯕ ꯁꯛꯂꯣꯟ ꯑꯃ ꯎꯕ ꯐꯪꯂꯦ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯄꯨꯝꯕ ꯄꯨꯝꯅꯧ ꯍꯦꯛ ꯅꯧꯋꯦ ꯃꯃꯥ ꯃꯆꯥ ꯑꯅꯤꯒꯤ ꯃꯇꯧꯗꯨꯗ ꯂꯩꯃꯁꯨ ꯃꯥꯒꯤ ꯀꯜꯂꯝꯕ ꯊꯃꯣꯏꯗꯣ ꯅꯧꯊꯣꯔꯛꯂꯦ ꯃꯥꯁꯨ ꯍꯤꯡꯅ ꯀꯞꯂꯛꯂꯦ ꯂꯩꯃꯅ ꯏꯅꯦꯒꯤ ꯊꯥꯗꯣꯏ ꯏꯅꯦ ꯃꯥꯏꯊꯤꯔꯦ ꯅꯪꯒꯤ ꯅꯐꯝꯗ ꯀꯥꯟꯅꯕ ꯑꯣꯏꯖꯕ ꯈꯔ ꯊꯤꯔꯨꯕ ꯂꯧꯖꯅꯥꯝ ꯄꯨꯖꯅꯥꯝ ꯄꯥꯝꯂꯨꯕꯤ ꯃꯤꯒꯤ ꯃꯔꯜꯗ ꯃꯤꯇꯥ ꯈꯝꯗꯥꯕꯤ ꯑꯩꯁꯦ ꯉꯁꯤꯗꯤ ꯑꯔꯪꯕ ꯄꯥꯝꯂꯨꯕꯅ ꯃꯤꯠ ꯁꯣꯛꯂꯦ ꯁꯦꯟ ꯂꯟ ꯊꯨꯝꯗ ꯃꯤꯍꯧꯕ ꯑꯣꯏꯔꯨꯕꯅ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤꯒꯤ ꯏꯆꯦꯜꯗ ꯅꯥꯊꯩꯔꯨꯔꯕꯤ ꯑꯩꯁꯦ ꯅꯨꯄꯤꯅꯤ ꯍꯥꯏꯕꯗ ꯃꯇꯤꯛ ꯆꯥꯗ꯭ꯔꯦ ꯃꯆꯥꯕꯨ ꯂꯨꯛꯃꯥꯏꯗ ꯍꯥꯞꯂꯒ ꯍꯥꯗꯨꯅ ꯌꯣꯟꯕꯤ ꯉꯝꯕꯤ ꯑꯩꯁꯤꯕꯨ ꯅꯨꯄꯤ ꯑꯃꯅꯤ ꯍꯥꯏꯕꯗ ꯏꯁꯥ ꯏꯊꯟꯗ ꯏꯀꯥꯏꯕ ꯐꯥꯎꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯃꯁꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯞꯂꯦ ꯊꯥꯗꯣꯏꯁꯨ ꯑꯉꯥꯡ ꯃꯆꯥꯒꯨꯝ ꯇꯦꯡꯊꯥꯅ ꯑꯣꯏꯅ ꯀꯞꯂꯦ ꯅꯍꯥꯟꯒꯩ ꯃꯥꯒꯤ ꯄꯨꯟꯁꯤ ꯑꯇꯤꯌꯥꯗ ꯑꯃꯨꯕ ꯂꯩꯆꯤꯟ ꯊꯥꯡꯕꯗꯧꯅ ꯅꯣꯡꯅ ꯀꯨꯞꯁꯤꯟꯗꯨꯅ ꯊꯝꯂꯝꯕ ꯑꯉꯥꯟꯕ ꯃꯆꯦꯠ ꯑꯃꯇ ꯎꯔꯝꯗ꯭ꯔꯕꯗꯣ ꯉꯁꯤꯗꯤ ꯃꯪꯗꯨꯅ ꯂꯩꯔꯝꯕ ꯑꯃꯪꯕ ꯅꯣꯡ ꯄꯨꯝꯅꯃꯛ ꯖꯝ ꯖꯝ ꯆꯨꯕ ꯍꯧꯔꯛꯂꯦ ꯃꯥꯒꯤ ꯄꯨꯟꯁꯤ ꯑꯇꯤꯌꯥ ꯃꯁꯦꯛ ꯃꯉꯥꯜ ꯅꯥꯏꯔꯛꯂꯦ ꯇꯞꯅ ꯇꯞꯅ ꯃꯌꯦꯛ ꯁꯦꯡꯕ ꯍꯧꯔꯛꯂꯦ ꯅꯤꯡꯊꯤꯔꯕ ꯄꯨꯟꯁꯤꯒꯤ ꯑꯅꯧꯕ ꯑꯌꯨꯛ ꯑꯃ ꯑꯣꯏꯔꯛꯂꯦ ꯁꯦꯝꯕꯤꯕ ꯃꯄꯨꯅ ꯃꯥꯒꯤ ꯀꯣꯛꯊꯛꯇꯒꯤ ꯑꯋꯥꯅ ꯄꯨꯝꯕ ꯊꯥꯡꯗꯕꯤꯔꯦ ꯁꯣꯝꯗꯅ ꯑꯃꯨꯛ ꯀꯝꯗꯧꯔꯦ ꯔꯤꯝꯁꯀꯤ ꯃꯣꯛꯇ ꯂꯩꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯍꯨꯝꯗꯣ ꯄꯣꯁ ꯃꯣꯔꯇꯦꯝ ꯂꯣꯏꯗꯨꯅ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯁꯤꯟꯅꯔꯛꯇꯨꯅ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯥ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯅꯨꯃꯤꯠꯁꯤꯃꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯁꯂꯥꯏ ꯉꯥꯟꯕ ꯃꯁꯥꯗꯣ ꯐ꯭ꯔꯦꯁ ꯑꯞ ꯇꯧꯗꯨꯅ ꯕꯥꯠꯔꯨꯝꯗꯒꯤ ꯊꯣꯛꯂꯛꯄꯗ ꯉꯥꯏꯔꯦ ꯃꯥꯒꯤ ꯀꯣꯜ ꯂꯥꯛꯑꯦ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯂꯦ ꯍꯜꯂꯣ ꯈꯣꯟꯖꯦꯜꯗ ꯈꯪꯂꯦ ꯊꯥꯗꯣꯏꯅꯤ ꯃꯥꯁꯨ ꯕꯥꯞ ꯑꯣꯏꯍꯧꯗ꯭ꯔꯦ ꯇꯥꯋꯦꯜꯅ ꯃꯁꯝ ꯇꯩꯊꯣꯛꯂꯒ ꯊꯣꯛꯂꯛꯄꯗ ꯊꯥꯗꯣꯏꯒꯤ ꯃꯃꯤꯡꯗꯣ ꯌꯦꯡꯍꯧꯗꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯁꯥꯗꯣ ꯍꯥꯏꯐꯝ ꯈꯪꯗꯅ ꯍꯔꯥꯎꯕ ꯐꯥꯎꯏ ꯊꯥꯗꯣꯏꯅ ꯀꯣꯜ ꯇꯧꯔꯛꯄꯗꯨ ꯉꯁꯥꯏꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯗꯗꯤ ꯀꯣꯜ ꯂꯥꯛꯀꯅꯤ ꯃꯍꯥꯛ ꯊꯥꯖꯔꯨꯗ꯭ꯔꯕꯅꯤ ꯑꯅꯤꯗꯣ ꯑꯋꯥꯏꯈꯨꯝ ꯇꯧꯅꯔꯦ ꯉꯁꯥꯏ ꯐꯣꯟ ꯇꯧꯔꯛꯑꯝꯕ꯭ꯔꯣ ꯇꯧꯔꯛꯑꯝꯃꯦ ꯑꯩꯅ ꯍꯜꯂꯒ ꯑꯃꯨꯛ ꯇꯧꯕꯗ ꯐꯣꯟꯗꯣ ꯁ꯭ꯋꯤꯆ ꯑꯣꯐ ꯍꯥꯏꯔꯦ ꯑꯩꯗꯣ ꯐꯣꯟꯗꯣ ꯂꯩꯃꯥꯏꯗ ꯇꯥꯊꯣꯛꯈ꯭ꯔꯕ ꯑꯩꯗꯤ ꯋꯥꯈꯜꯒ ꯋꯥꯔꯨꯔꯦ ꯀꯔꯤꯒꯤ ꯋꯥꯔꯨꯔꯤꯕ ꯁꯨꯝ ꯋꯥꯔꯨꯔꯦ ꯑꯗꯣ ꯃꯔꯝ ꯑꯃ ꯂꯩ ꯍꯥꯏꯅꯤ ꯍꯥꯏꯕꯗꯣ ꯍꯥꯏꯔꯛꯑꯣ ꯑꯣ ꯃꯔꯝ ꯉꯔꯥꯡ ꯅꯪꯅ ꯍꯥꯏꯅꯤ ꯍꯥꯏꯕ ꯃꯔꯝꯗꯣ ꯑꯩꯕꯨ ꯍꯧꯖꯤꯛ ꯃꯗꯨꯒꯤ ꯃꯔꯝꯗꯣ ꯍꯦꯛꯇ ꯍꯥꯏꯗꯣꯛꯂꯗ꯭ꯔꯅꯦ ꯀꯩꯅꯦꯒꯦ ꯌꯥꯝ ꯇꯟꯖꯩ ꯍꯥꯏꯅꯤ ꯍꯥꯏꯗꯅꯁꯨ ꯍꯧꯗꯣꯛꯄꯤꯔꯦ ꯑꯗꯨꯒ ꯇꯨꯃꯤꯟ ꯂꯩꯁꯤꯜꯂꯤꯁꯤꯕꯨ ꯄꯥꯝꯃꯨꯔꯦ ꯍꯥꯏꯒꯗꯕꯗꯣ ꯄꯥꯝꯃꯨꯒꯅꯣ ꯍꯥꯏꯔꯛꯑꯣ ꯑꯩ ꯌꯥꯝ ꯇꯥꯅꯤꯡꯉꯦ ꯑꯗꯨꯗꯤ ꯀꯣꯟꯅ ꯍꯥꯏꯔꯒꯦ ꯌꯥꯏꯍꯦ ꯅꯪꯁꯨ ꯍꯥꯏꯔꯣ ꯁꯠ ꯁꯠ ꯐꯣꯟꯗ ꯍꯥꯏꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯁꯛ ꯁꯛ ꯎꯅꯔꯒ ꯍꯥꯏꯔꯒꯦ ꯊꯥꯗꯣꯏ ꯉꯥꯏꯍꯥꯛ ꯈꯟꯖꯥꯟꯅꯦ ꯑꯗꯨꯒ ꯅꯣꯛꯂꯒ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯦ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯃꯃꯜ ꯀꯥꯍꯜꯂꯤꯕ ꯍꯥꯏꯗꯨꯔꯣ ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯈꯪꯖꯔꯦ ꯌꯥꯖꯔꯦ ꯍꯧꯁꯨ ꯍꯧꯗꯣꯛꯄ ꯑꯗꯨꯒ ꯂꯣꯏꯁꯤꯟꯐꯝꯁꯨ ꯆꯥꯗꯕ ꯐꯔꯦ ꯁꯛ ꯁꯛ ꯎꯅꯔꯒ ꯍꯥꯏꯔꯣ ꯑꯩ ꯌꯥꯔꯦ ꯑꯩꯅ ꯍꯥꯏꯗꯣꯏ ꯋꯥꯁꯦ ꯑꯥꯔꯊ꯭ꯔ ꯌꯥꯝ ꯂꯩꯕ ꯑꯗꯨꯅ ꯃꯣꯕꯥꯏꯜꯗ ꯍꯥꯏꯔꯒ ꯑꯥꯔꯊ꯭ꯔ ꯄꯨꯝꯕ ꯃꯥꯡꯈꯤꯒꯗ꯭ꯔꯅ ꯈꯟꯕ ꯅꯪꯒꯤ ꯑꯥꯔꯊ꯭ꯔ ꯂꯩꯕ ꯋꯥꯗꯣ ꯑꯩ ꯌꯥꯝ ꯇꯥꯅꯤꯡꯉꯦ ꯐꯔꯦ ꯑꯃꯕꯨ ꯑꯣꯏꯔꯦ ꯏꯕꯥꯅꯤ ꯎꯅꯗ꯭ꯔꯤ ꯐꯥꯎꯗꯤ ꯑꯩ ꯏꯁꯥꯁꯦ ꯊꯦꯝꯖꯤꯜꯂꯒꯦ ꯊꯦꯝꯖꯤꯜꯂꯨ ꯑꯩꯅ ꯍꯥꯏꯗꯣꯏ ꯋꯥꯁꯦ ꯑꯥꯔꯊ꯭ꯔ ꯂꯤꯁꯤꯡꯅꯤ ꯋꯥꯍꯩ ꯑꯃꯅ ꯁꯩꯇ ꯌꯥꯝ ꯇꯧꯏꯀꯣ ꯁꯩꯇ ꯅꯠꯇꯦꯗ ꯑꯁꯦꯡꯕꯗꯨꯅꯤ ꯑꯗꯣ ꯑꯩꯁꯨ ꯅꯪꯉꯣꯟꯗ ꯍꯥꯏꯒꯗꯕ ꯋꯥ ꯌꯥꯝ ꯂꯩ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯁꯦ ꯀꯣꯟꯅ ꯍꯥꯏꯒꯦ ꯃꯇꯥꯡ ꯆꯥꯕꯗ ꯋꯥ ꯅꯪꯒꯤꯁꯦ ꯁ꯭ꯇꯥꯏꯜ ꯑꯃꯅꯤꯀꯣ ꯁ꯭ꯇꯥꯏꯜ ꯑꯃꯅꯤ ꯌꯥꯏ ꯑꯩꯁꯨ ꯀꯣꯟꯅ ꯍꯥꯏꯅ ꯀꯣꯟꯅꯗꯨ ꯉꯥꯏꯔꯒꯦ ꯍꯣꯏ ꯉꯥꯏꯔꯣ ꯑꯗꯣ ꯀꯩꯗꯧꯔꯕ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯀꯔꯤ ꯋꯥꯅꯣ ꯑꯩꯈꯣꯏ ꯄꯥꯕꯒꯤ ꯁꯣꯔꯥ ꯂꯥꯎ ꯆꯦꯄꯥꯎꯗꯤ ꯄꯤꯗ꯭ꯔꯦ ꯆꯠꯅꯕ ꯌꯥꯕ ꯋꯥꯕꯨꯗꯤ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯃꯁꯦꯡ ꯃꯔꯥꯡ ꯑꯣꯏꯕ ꯋꯥꯅꯤ ꯑꯩ ꯏꯁꯥꯁꯨ ꯈꯪꯉꯤ ꯑꯗꯨꯕꯨ ꯅꯪꯅ ꯁꯪꯉꯗꯤ ꯁꯣꯔꯥꯠꯇꯣ ꯂꯥꯛꯑꯣ ꯏꯇꯥ ꯔꯥꯙꯤꯀꯥꯁꯨ ꯂꯥꯛꯀꯅꯤꯌꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯪ ꯂꯥꯟꯅꯗꯤ ꯈꯟꯒꯅꯨ ꯄꯣꯌꯦꯡ ꯄꯥꯝꯕꯒꯤ ꯄꯣꯌꯦꯡꯗ ꯆꯣꯞꯄꯒꯤ ꯋꯥꯐꯝꯕꯨꯗꯤ ꯅꯠꯇꯦ ꯅꯪꯕꯨ ꯁꯨꯝ ꯌꯥꯎꯍꯟꯅꯤꯡꯗꯨꯅ ꯇꯧꯕꯅꯤ ꯌꯥꯔꯦꯀꯣ ꯇꯥꯅꯤꯡꯗꯦ ꯅꯪꯅ ꯂꯥꯛꯑꯣ ꯍꯥꯏꯔꯕꯅꯤꯅ ꯂꯥꯛꯑꯒ ꯂꯣꯏꯔꯦ ꯄꯣꯌꯦꯡ ꯒꯥꯏꯅ ꯍꯥꯏꯍꯧꯗ ꯌꯥꯔꯤꯕꯣ ꯃꯤꯅ ꯑꯩꯕꯨ ꯐꯖꯅ ꯍꯥꯏꯅꯈꯤꯔꯣꯏꯗꯣꯏꯅꯤ ꯇꯧꯔꯤꯁꯦ ꯑꯗꯨꯒꯤ ꯍꯥꯏꯍꯧꯔꯤꯅꯤ
ꯀꯔꯤꯁꯨ ꯊꯣꯛꯅꯗꯕ ꯅꯉꯣꯟꯗ ꯑꯩꯅ ꯁꯣꯔꯥꯠ ꯂꯥꯎ ꯍꯥꯏꯗꯨꯅ ꯏꯆꯤꯜꯁꯤꯅ ꯍꯥꯏꯕ ꯉꯝꯂꯤꯁꯦ ꯑꯩꯁꯦ ꯇꯧꯕ ꯌꯥꯝ ꯉꯝꯗ꯭ꯔꯥ ꯀꯔꯤꯝꯇ ꯊꯣꯛꯅꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕꯗꯨꯗꯤ ꯂꯥꯟꯒꯗꯤ ꯊꯥꯗꯣꯏ ꯏꯕꯥꯅꯤꯒꯤ ꯃꯔꯛꯇ ꯁꯛꯍꯨꯗꯕ ꯃꯔꯤ ꯑꯃꯗꯤ ꯂꯩ ꯊꯥꯗꯣꯏ ꯁꯂꯥꯏ ꯉꯥꯟꯕꯒꯤ ꯋꯥꯍꯩꯗꯨꯗ ꯃꯁꯥ ꯄꯨꯝꯕ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ ꯑꯁꯨꯝꯅ ꯑꯅꯤꯗꯣ ꯑꯋꯥꯏ ꯈꯨꯝ ꯇꯧꯅꯗꯨꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯩ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯗꯣ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯍꯧꯈꯤꯕꯅ ꯊꯥꯗꯣꯏꯒꯤ ꯃꯄꯥ ꯂꯩꯇꯕꯒꯤ ꯂꯥꯟꯅ ꯊꯧꯔꯝ ꯁꯣꯔꯥꯠ ꯅꯨꯃꯤꯠꯅꯤ ꯑꯌꯨꯛ ꯑꯗꯨꯗ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯨꯇꯤ ꯂꯧꯔꯒ ꯀꯣꯝꯂꯥ ꯈꯣꯡꯇꯥꯅ ꯁꯣꯔꯥꯠ ꯌꯥꯎꯕ ꯀꯦꯞ ꯑꯃꯗ ꯔꯤꯖꯥꯔꯚ ꯇꯧꯔꯒ ꯃꯈꯣꯏ ꯍꯨꯝ ꯄꯨꯟꯅ ꯂꯥꯛꯏ ꯔꯥꯙꯤꯀꯥ ꯕꯤꯅꯣꯏꯗꯤ ꯀꯦꯞ ꯃꯅꯨꯡꯗꯨꯗ ꯃꯤꯆꯤ ꯍꯣ ꯃꯤꯅꯣꯛ ꯍꯣ ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯛꯄꯅ ꯀꯣꯝꯂꯥꯈꯣꯡ ꯌꯧꯈꯤꯕ ꯈꯪꯍꯧꯗꯦ ꯁꯣꯔꯥꯠ ꯃꯐꯝꯗꯨꯗ ꯔꯥꯙꯤꯀꯥ ꯕꯤꯅꯣꯏ ꯁꯂꯥꯏ ꯉꯥꯟꯕ ꯆꯪꯂꯛꯄꯗꯣ ꯊꯥꯗꯣꯏ ꯃꯃꯤꯡ ꯃꯛꯅ ꯎꯔꯦ ꯋꯥꯡ ꯆꯥꯎꯔꯕ ꯁꯕꯥꯟ ꯃꯑꯣꯡ ꯇꯥꯔꯕ ꯁꯂꯥꯏ ꯉꯥꯟꯕꯅ ꯁꯦꯠꯂꯛꯄ ꯐꯤꯖꯣꯜꯗꯨꯅ ꯑꯉꯧꯕ ꯑꯣꯏꯔꯁꯨ ꯌꯦꯡꯕꯗ ꯃꯤꯠ ꯄꯨꯡꯇꯟ ꯊꯜꯂꯤ ꯃꯤꯠꯐꯝ ꯍꯣꯡꯕ ꯉꯝꯗꯨꯅ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩ ꯁꯤꯈ꯭ꯔꯕ ꯃꯄꯥꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝꯁꯨ ꯉꯁꯤꯗꯤ ꯄꯨꯛꯆꯦꯜ ꯈꯣꯏꯖꯦꯜ ꯇꯤꯟꯅꯅ ꯃꯃꯥ ꯑꯃꯗꯤ ꯃꯅꯦꯒ ꯄꯨꯟꯅ ꯄꯥꯡꯊꯣꯛꯃꯤꯟꯅꯕꯒꯤ ꯅꯨꯡꯉꯥꯏꯕ ꯄꯨꯛꯅꯤꯡꯅ ꯄꯦꯟꯖꯕ ꯃꯔꯛꯇ ꯁꯂꯥꯏ ꯉꯥꯟꯕ ꯂꯥꯛꯄꯁꯦ ꯑꯃꯨꯛꯀ ꯍꯦꯟꯅ ꯋꯥꯈꯜ ꯆꯥꯎꯊꯣꯛꯆꯩ ꯃꯤꯅ ꯇꯧꯅꯩ ꯄꯤꯅꯩ ꯍꯥꯏꯗꯅ ꯆꯤꯟꯕꯥꯟꯅ ꯆꯦꯕꯥꯎ ꯊꯥꯔꯁꯨ ꯄꯣꯌꯦꯡ ꯐꯥꯎꯗꯤ ꯄꯤ ꯑꯗꯨꯕꯨ ꯁꯂꯥꯏ ꯉꯥꯟꯕ ꯑꯃꯗꯤ ꯕꯤꯅꯣꯏꯅ ꯄꯤꯕ ꯄꯣꯌꯦꯡꯗꯣ ꯄꯥꯛ ꯍꯦꯛ ꯂꯧ ꯍꯥꯏꯕ ꯌꯥꯗꯦ ꯊꯥꯗꯣꯏꯗꯣ ꯑꯗꯨꯕꯨ ꯔꯥꯙꯤꯀꯥꯅ ꯅꯝꯗꯨꯅ ꯂꯧꯍꯜꯂꯦ ꯍꯥꯏꯅ ꯍꯥꯏꯅ ꯁꯣꯔꯥꯠ ꯂꯣꯏ ꯐꯥꯎ ꯃꯈꯣꯏꯁꯤꯡꯗꯨ ꯌꯥꯎꯔꯦ ꯁꯣꯔꯥꯠ ꯂꯣꯏꯕꯒ ꯃꯈꯣꯏ ꯃꯔꯤꯗꯣ ꯀꯣꯝꯂꯥꯈꯣꯡꯒꯤ ꯎꯔꯤꯕ ꯂꯣꯛꯇꯥꯛ ꯄꯥꯠꯀꯤ ꯁꯥꯒꯣꯟꯅꯔꯤꯕ ꯃꯥꯏꯀꯩꯗꯣꯝꯗ ꯉꯥꯏꯍꯥꯛ ꯃꯤꯠꯀꯨꯞ ꯈꯔꯇ ꯑꯣꯏꯔꯁꯨ ꯋꯥꯔꯤ ꯁꯥꯔꯁꯨ ꯌꯥꯗꯨꯅ ꯃꯈꯣꯏ ꯃꯔꯤ ꯍꯧꯅꯗꯨꯅ ꯂꯥꯛꯏ ꯊꯣꯏꯁꯨ ꯊꯥꯗꯣꯏ ꯃꯊꯟꯇ ꯆꯠꯄꯗꯣ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯗꯨꯅ ꯇꯨꯡ ꯏꯟꯅꯔꯦ ꯂꯣꯛꯇꯥꯛ ꯏꯄꯥꯛꯀꯤ ꯐꯖꯕꯗꯨ ꯌꯦꯡꯂꯦ ꯄꯠꯄꯥꯟꯗꯨꯗ ꯁꯥꯕꯤ ꯁꯥꯅꯧ ꯃꯔꯤꯗꯣ ꯖꯨꯔꯥ ꯖꯨꯔꯥ ꯂꯦꯞꯇꯨꯅ ꯂꯩ ꯊꯣꯏꯗꯤ ꯈꯔ ꯑꯉꯥꯡꯒ ꯑꯣꯏꯕꯒ ꯂꯦꯁ ꯄꯦꯀꯦꯠ ꯑꯃ ꯆꯥꯔꯒ ꯃꯊꯟꯇ ꯐꯝꯂꯤ ꯄꯥꯠꯇꯒꯤ ꯁꯤꯜꯂꯛꯄ ꯅꯨꯡꯁꯤꯠꯅ ꯑꯀꯣꯏꯕꯗꯨꯗ ꯍꯩꯅꯝ ꯂꯩꯅꯝ ꯄꯨꯗꯨꯅ ꯁꯤꯠꯂꯤ ꯅꯣꯡꯆꯨꯞ ꯆꯤꯡꯌꯥꯗ ꯀꯣꯔꯧ ꯍꯨꯟꯗꯨ ꯅꯨꯃꯤꯠ ꯀꯧꯕ ꯂꯥꯏꯅ ꯋꯥꯇꯣꯜ ꯂꯨꯝꯂꯛꯄ ꯃꯇꯝꯗꯗꯤ ꯅꯣꯡꯆꯨꯞ ꯃꯥꯏꯀꯩꯒꯤ ꯑꯇꯤꯌꯥꯗ ꯊꯣꯛꯂꯤ ꯔꯥꯙꯤꯀꯥꯒ ꯕꯤꯅꯣꯏꯒꯁꯨ ꯑꯅꯤꯗꯣ ꯅꯣꯛ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯔꯤ ꯁꯣꯝꯗꯅ ꯁꯂꯥꯏ ꯉꯥꯟꯕꯒ ꯊꯥꯗꯣꯏꯒ ꯑꯃ ꯑꯅꯤꯗꯣ ꯑꯋꯥꯏ ꯈꯨꯝ ꯇꯧꯅꯔꯦ ꯅꯍꯥꯟ ꯃꯔꯝ ꯑꯃ ꯍꯥꯏꯅ ꯍꯥꯏꯕꯗꯣ ꯑꯣ ꯃꯔꯝꯗꯣ ꯑꯗꯨ ꯅꯪꯁꯨ ꯑꯩꯉꯣꯟꯗ ꯋꯥ ꯃꯌꯥꯝ ꯑꯃ ꯍꯥꯏꯅꯤ ꯍꯥꯏꯗꯥꯏꯅꯦ ꯍꯥꯏꯗꯨꯅꯤ ꯍꯥꯏꯗꯧꯕ ꯂꯩ ꯑꯥꯊ꯭ꯔ ꯂꯤꯁꯤꯡꯅ ꯌꯣꯝꯂꯕ ꯋꯥꯍꯩ ꯑꯗꯨꯗꯤ ꯍꯥꯏꯔꯣꯗꯅ ꯄꯨꯛꯅꯤꯡꯗ ꯄꯣꯝꯂꯤꯕ ꯊꯔꯣ ꯊꯝꯕꯥꯜꯁꯦ ꯅꯪꯒ ꯍꯦꯛ ꯊꯦꯡꯅꯔꯨꯕ ꯃꯤꯀꯨꯞꯇꯒꯤ ꯁꯠꯀꯥꯏꯔꯦ ꯂꯤꯛꯅ ꯆꯨꯕ ꯋꯥꯛꯆꯤꯡꯒꯤ ꯅꯣꯡꯗ ꯋꯥꯛꯆꯤꯡꯒꯤ ꯒꯨꯂꯥꯞꯅ ꯂꯩꯁꯥ ꯇꯝꯕꯒꯨꯝ ꯑꯩꯁꯨ ꯂꯩꯁꯥ ꯇꯝꯂꯦ ꯁꯤꯗ ꯌꯥꯏ ꯅꯥꯗ ꯌꯥꯏꯒꯤ ꯃꯁꯛ ꯑꯣꯏꯕ ꯋꯥꯛꯆꯤꯡꯒꯤ ꯅꯣꯡꯗꯣ ꯅꯪꯅꯤ ꯁꯂꯥꯏ ꯉꯥꯟꯕ ꯄꯨꯛꯅꯤꯡꯗꯣ ꯏꯄꯦꯟ ꯄꯦꯜꯂꯤ ꯑꯗꯨꯒ ꯅꯣꯛꯂꯒꯥꯏꯔꯦ ꯁꯩꯔꯦꯡ ꯏꯕꯤ ꯑꯣꯏꯔꯦ ꯁꯣꯝꯁꯦ ꯅꯥꯀꯣꯏꯅꯅ ꯑꯥꯊ꯭ꯔ ꯂꯤꯁꯤꯡꯒꯤ ꯋꯥꯍꯟꯊꯣꯛꯍꯜꯂꯤꯕ꯭ꯔꯥ ꯑꯩ ꯁꯩꯔꯦꯡ ꯏꯕꯤꯅꯤ ꯋꯥꯈꯜꯒꯤ ꯀꯜꯄꯅꯥꯅ ꯊꯃꯣꯏꯗ ꯃꯌꯦꯛ ꯂꯣꯜꯂꯤꯕ ꯊꯃꯣꯏꯒꯤ ꯐꯤꯁꯥꯀꯣꯜꯗ ꯅꯨꯡꯁꯤ ꯅꯪꯒꯤ ꯅꯃꯤꯡ ꯍꯛꯂꯤꯕ ꯑꯩꯅꯤ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯂꯣꯛꯇꯥꯛ ꯄꯥꯠꯁꯤꯅ ꯈꯪꯁꯅꯨ ꯂꯣꯛꯇꯥꯛ ꯂꯥꯏꯔꯦꯝꯕꯤ ꯄꯟꯗꯨꯅ ꯋꯥꯁꯛꯂꯤ ꯑꯩꯕꯨ ꯇꯧ ꯉꯝꯃꯤꯅꯦ ꯍꯥꯏꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯊꯃꯣꯏꯅ ꯋꯥꯈꯜꯒꯤ ꯋꯥꯀꯠ ꯄꯨꯛꯅꯤꯡꯒꯤ ꯅꯤꯡꯉꯥꯏ ꯊꯦꯝꯖꯤꯟꯕ ꯉꯝꯂꯛꯇ꯭ꯔꯦ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗ ꯉꯥꯎꯔꯕꯤ ꯑꯩꯁꯦ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯋꯥꯈꯜ ꯆꯣꯏꯔꯕ ꯑꯃꯒꯨꯝ ꯆꯠꯇꯦꯗ ꯃꯈꯥꯛꯑꯦ ꯁꯂꯥꯏ ꯉꯥꯟꯕ ꯌꯥꯝ ꯁꯦꯔꯤꯌꯁ ꯇꯥꯅ ꯍꯥꯏꯔꯦ ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤ ꯊꯥꯗꯣꯏ ꯀꯔꯤꯗꯒꯤ ꯀꯔꯝꯅ ꯑꯃꯇ ꯈꯪꯍꯧꯗ꯭ꯔꯦ ꯊꯥꯗꯣꯏ ꯁꯂꯥꯏ ꯉꯥꯟꯕꯒꯤ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕꯗ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯤ ꯑꯗꯨꯕꯨ ꯊꯃꯣꯏꯗꯗꯤ ꯄꯦꯟꯖꯕꯅ ꯅꯣꯛꯑꯦ ꯑꯗꯨꯒ ꯍꯥꯏꯔꯦ ꯏꯄꯥꯛꯇ ꯅꯨꯡꯁꯤꯠꯇ ꯃꯩꯁꯥꯗ ꯂꯩꯆꯤꯜꯗ ꯃꯍꯧꯁꯥ ꯃꯥꯒꯤ ꯈꯨꯠꯁꯦꯝꯗ ꯍꯪꯉꯨ ꯊꯥꯗꯣꯏꯅ ꯅꯪꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯖꯕ ꯑꯗꯣ ꯑꯩ ꯁꯤꯃꯗꯤ ꯍꯥꯏꯅꯤꯡꯉꯤ ꯑꯍꯦꯟꯕꯗ ꯊꯤꯕ ꯉꯁꯤꯒꯤ ꯇꯥꯏꯕꯪꯄꯥꯜꯁꯤꯗ ꯑꯩꯒꯨꯝꯕꯤ ꯅꯪꯒꯤ ꯄꯨꯟꯁꯤꯒ ꯊꯣꯡ ꯃꯥꯟꯅꯗꯕꯤ ꯑꯃꯒ ꯂꯣꯏꯅꯕ ꯇꯤꯟꯅꯕ ꯃꯇꯝꯗ ꯑꯍꯦꯟꯕ ꯀꯅꯥꯕꯨ ꯎꯔꯒ ꯅꯪꯒꯤ ꯄꯨꯛꯆꯦꯜꯅ ꯍꯣꯡꯂꯛꯇꯨꯅ ꯑꯩꯕꯨ ꯃꯤꯔꯥꯏꯕꯤꯒꯗꯕ ꯂꯩꯔꯕꯗꯤ ꯅꯪꯒꯤ ꯅꯆꯤꯟꯗꯨꯅ ꯑꯩꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕꯤꯔꯝꯃꯨ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯉꯤꯁꯤꯡꯁꯦ ꯊꯥꯗꯣꯏ ꯑꯃꯨꯛꯁꯨ ꯍꯔꯥꯎꯏ ꯑꯃꯨꯛꯁꯨ ꯑꯀꯤꯕ ꯐꯥꯎꯏ ꯑꯩꯒꯤ ꯃꯄꯣꯛ ꯃꯤꯒ ꯃꯤꯃꯥꯟꯅꯗꯦ ꯑꯩ ꯈꯪꯖꯩ ꯂꯥꯏꯔꯀꯥꯗ ꯄꯣꯛꯄꯤ ꯑꯩꯅ ꯏꯝꯐꯥꯜ ꯁꯍꯔꯗ ꯄꯣꯛꯄ ꯃꯇꯤꯛ ꯃꯌꯥꯏ ꯁꯨꯅ ꯇꯤꯟꯕ
ꯅꯪꯒ ꯆꯥꯡꯗꯝꯅꯕꯗ ꯑꯩꯗꯤ ꯃꯇꯤꯛ ꯌꯥꯝ ꯆꯥꯗꯦ ꯑꯗꯨꯅ ꯅꯪꯅ ꯑꯩꯕꯨ ꯃꯤꯔꯥꯏ ꯇꯧꯕ ꯂꯩꯔꯕꯗꯤ ꯑꯩ ꯍꯧꯖꯤꯛꯇꯒꯤ ꯂꯥꯞꯊꯣꯛꯆꯍꯧꯔꯒꯦ ꯅꯨꯡꯁꯤꯕꯗꯤ ꯍꯧꯕꯗ ꯉꯥꯏꯔꯦ ꯑꯋꯥꯡꯕ ꯄꯜ ꯈꯥꯒꯠꯅꯕ ꯀꯔꯤꯒꯤ ꯍꯣꯠꯅꯔꯤꯅꯣ ꯊꯥꯗꯣꯏ ꯅꯪꯒꯤ ꯑꯩꯒꯤ ꯃꯔꯛꯇ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯈꯦꯠꯅꯃꯟꯈ꯭ꯔꯦ ꯑꯗꯨꯅ ꯏꯁꯥꯅ ꯏꯁꯥꯕꯨ ꯑꯃꯨꯛꯁꯨ ꯊꯥꯖꯔꯛꯇꯦ ꯍꯣꯏ ꯑꯩꯁꯨ ꯈꯪꯉꯤ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕ ꯑꯗꯨꯕꯨ ꯑꯩꯅ ꯅꯪꯕꯨ ꯊꯥꯖꯗꯕꯒꯤ ꯋꯥꯐꯝꯕꯨꯗꯤ ꯅꯠꯇꯦ ꯑꯩꯅ ꯀꯤꯕꯁꯦ ꯈꯨꯟꯅꯥꯏꯁꯤꯒꯤ ꯆꯠꯅꯕꯤꯁꯦ ꯂꯥꯏꯔꯦ ꯍꯥꯏꯗꯨꯅ ꯅꯪꯅ ꯑꯩꯕꯨ ꯏꯟꯊꯣꯛꯄꯤꯔꯛꯂꯕꯗꯤ ꯊꯥꯗꯣꯏ ꯄꯥꯠ ꯑꯃꯇꯗ ꯄꯨꯟꯅ ꯊꯔꯣ ꯊꯝꯕꯥꯜ ꯊꯥꯔꯤꯛꯇ ꯑꯍꯨꯝꯗꯣ ꯄꯨꯟꯅ ꯁꯥꯠꯃꯤꯟꯅꯕꯗ ꯄꯥꯠꯇꯨꯅ ꯑꯍꯨꯝꯗꯨꯕꯨ ꯃꯥꯅ ꯍꯦꯜꯂꯤ ꯅꯪꯅ ꯋꯥꯠꯂꯤ ꯈꯛ ꯍꯥꯏꯗꯕꯅꯤ ꯑꯗꯨꯕꯨ ꯄꯥꯠꯇꯨꯗ ꯁꯥꯠꯄꯤ ꯊꯥꯔꯤꯛꯇꯥꯗꯤ ꯇꯥꯏꯕꯪ ꯀꯅꯥꯅ ꯄꯥꯝꯗꯕꯅꯤ ꯊꯔꯣ ꯊꯝꯕꯥꯜ ꯃꯤꯍꯧꯔꯤꯉꯩꯗ ꯃꯗꯨꯗꯤ ꯃꯤꯒꯤ ꯋꯥꯈꯜꯂꯣꯟꯅꯤ ꯊꯥꯗꯣꯏ ꯀꯅꯥꯅ ꯊꯔꯣ ꯀꯅꯥꯅ ꯊꯝꯕꯥꯜ ꯊꯥꯔꯤꯛꯊꯥ ꯃꯥꯒꯤ ꯑꯄꯥꯝꯕꯅꯤ ꯑꯗꯣ ꯊꯥꯔꯤꯛꯇꯥꯗꯤ ꯀꯅꯥꯅꯁꯨ ꯂꯥꯏꯗ ꯀꯠꯅꯗꯦ ꯌꯥꯔꯦ ꯃꯔꯩ ꯇꯧꯔꯛꯀꯅꯤ ꯊꯥꯗꯣꯏ ꯉꯁꯤ ꯎꯅꯔꯤꯁꯤꯗ ꯑꯁꯦꯡꯕ ꯍꯥꯏꯕꯤꯔꯝꯃꯨ ꯗꯣꯛꯇꯔ ꯑꯩꯕꯨ ꯃꯪ ꯅꯨꯡꯉꯥꯏꯅꯕ ꯁꯤꯟꯕꯤꯔꯝꯒꯅꯨ ꯑꯩ ꯃꯇꯤꯛ ꯆꯥꯗꯦ ꯗꯥꯛꯇꯔꯒꯤ ꯃꯤ ꯂꯩꯔꯁꯨ ꯍꯥꯏꯕꯤꯔꯝꯃꯨ ꯅꯁꯥꯗ ꯆꯤꯡꯅꯕꯗ ꯀꯨꯌꯣꯝ ꯑꯣꯏꯔꯗꯤ ꯊꯕꯛ ꯑꯝꯇ ꯌꯥꯔꯣꯏ ꯑꯩꯕꯨ ꯊꯥꯖꯧ ꯂꯣꯛꯇꯥꯛ ꯄꯥꯠꯁꯤꯅ ꯈꯪꯁꯅꯨ ꯂꯝꯁꯤꯕꯨ ꯀꯣꯜꯂꯤꯕ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧꯅꯁꯨ ꯈꯪꯁꯅꯨ ꯁꯂꯥꯏ ꯉꯥꯟꯕꯅ ꯍꯟꯗꯛ ꯃꯄꯣꯛꯀꯤ ꯊꯥꯗꯣꯏꯕꯨ ꯃꯤꯔꯥꯏꯔꯣꯏ ꯑꯁꯨꯝꯅ ꯁꯂꯥꯏ ꯉꯥꯟꯕꯅ ꯅꯤꯄꯥ ꯊꯣꯛꯅ ꯂꯥꯎꯔꯛꯄ ꯊꯥꯗꯣꯏ ꯉꯁꯥꯏꯗꯒꯤ ꯆꯤꯡꯅꯕꯅ ꯑꯣꯠꯈꯥꯏ ꯅꯩꯈꯥꯏꯔꯝꯕ ꯊꯃꯣꯏꯒꯤ ꯏꯆꯦꯜꯗꯣ ꯇꯞꯅ ꯇꯞꯅ ꯐꯝꯊꯈ꯭ꯔꯦ ꯉꯁꯤ ꯁꯂꯥꯏ ꯉꯥꯟꯕꯒꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤꯅ ꯑꯄꯦꯟꯕ ꯑꯃꯗꯤ ꯑꯣꯏꯍꯜꯂꯤ ꯑꯁꯨꯝꯅ ꯁꯥꯕꯤ ꯁꯥꯅꯧꯁꯤꯡꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯅꯨꯃꯤꯠꯅ ꯃꯝꯗ꯭ꯔꯤꯉꯩ ꯃꯈꯣꯏ ꯌꯨꯝꯗꯣ ꯀꯦꯞꯇ ꯇꯣꯡꯗꯨꯅ ꯍꯟꯈ꯭ꯔꯦ ꯁꯂꯥꯏ ꯉꯥꯟꯕ ꯕꯤꯗꯥꯏ ꯈꯨꯠꯁꯥ ꯍꯥꯏꯔꯝꯃꯤ ꯔꯥꯙꯤꯀꯥꯅ ꯊꯥꯗꯣꯏ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯏꯇꯥ ꯕꯤꯅꯣꯏꯅꯁꯨ ꯆꯠꯂꯨꯈꯤꯒꯦ ꯊꯥꯗꯣꯏ ꯁꯂꯥꯏ ꯉꯥꯟꯕꯅ ꯐꯖꯅ ꯂꯩꯌꯨ ꯍꯣꯏ ꯂꯩꯒꯦ ꯀꯣꯝꯂꯥꯈꯣꯡꯒꯤ ꯈꯨꯟꯖꯤꯟꯗ ꯊꯥꯗꯣꯏ ꯊꯣꯏꯒ ꯂꯦꯞꯇꯨꯅ ꯂꯩꯍꯧꯋꯦ ꯃꯤꯠꯌꯦꯡꯗꯒꯤ ꯇꯥꯝꯗ꯭ꯔꯤ ꯐꯥꯎ ꯀꯦꯞꯇꯨꯗ ꯌꯦꯡꯉꯤ ꯊꯣꯏꯅ ꯏꯆꯦ ꯊꯥꯗꯣꯏ ꯌꯨꯝꯗ ꯍꯜꯂꯁꯦ ꯉꯥꯏꯍꯥꯛꯇꯅꯤ ꯍꯥꯏꯔꯒ ꯊꯣꯛꯂꯛꯄꯅꯤ ꯃꯌꯥꯝꯅ ꯊꯤꯟꯅꯔꯝꯃꯅꯤ ꯍꯣꯏ ꯍꯟꯅꯕ ꯇꯧꯔꯁꯦ ꯑꯗꯣ ꯉꯥꯏꯈꯣ ꯃꯤꯠꯌꯦꯡꯗꯒꯤ ꯀꯥꯔꯁꯦ ꯇꯥꯝꯗ꯭ꯔꯤ ꯐꯥꯎ ꯌꯦꯡꯈꯤꯁꯤ ꯊꯣꯏꯅ ꯏꯆꯦ ꯊꯥꯗꯣꯏ ꯑꯥꯗ ꯑꯉꯥꯡ ꯈꯔ ꯂꯝꯄꯥꯛ ꯃꯆꯤꯗ ꯇꯦꯂꯪꯀꯥ ꯄꯥꯏꯔꯤꯁꯦ ꯎꯕ꯭ꯔꯥ ꯎꯏꯌꯦ ꯑꯩꯁꯨ ꯉꯁꯥꯏꯗꯒꯤ ꯌꯦꯡꯉꯝꯃꯤꯅꯦ ꯍꯥꯏꯐꯦꯠ ꯆꯤꯐꯦꯠ ꯊꯣꯏ ꯃꯑꯣꯡ ꯏꯃꯥꯟ ꯃꯥꯟꯅ ꯅꯥꯏꯔꯤ ꯇꯦꯂꯪꯒꯥꯅ ꯃꯥꯂꯪꯗ ꯇꯥꯡꯕꯒꯨꯝ ꯏꯆꯦ ꯊꯥꯗꯣꯏꯅ ꯗꯣꯛꯇꯔꯒꯤ ꯋꯥꯈꯜꯗ ꯇꯥꯡꯖꯩ ꯈꯪꯉꯤ ꯊꯃꯣꯏꯒꯤ ꯗꯣꯔꯤꯗꯣ ꯃꯉꯣꯟꯗ ꯁꯤꯟꯅꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯂꯪꯁꯨ ꯍꯣꯏ ꯂꯪꯁꯨ ꯗꯣꯔꯤꯁꯨ ꯃꯉꯣꯟꯗ ꯁꯤꯟꯅꯈ꯭ꯔꯦ ꯊꯣꯏꯅ ꯀꯨꯝꯃꯤ ꯑꯗꯨꯗꯤ ꯀꯔꯤ ꯆꯤꯡꯅꯔꯤꯒꯦ ꯌꯨꯝꯗ ꯍꯜꯂꯁꯦ ꯍꯣꯏ ꯍꯜꯂꯁꯦ ꯑꯩ ꯅꯪꯅ ꯍꯥꯏꯔꯤꯁꯦ ꯋꯥꯈꯜ ꯇꯥꯔꯦ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯇꯦꯂꯪꯒꯥꯗꯤ ꯃꯥꯒꯤ ꯅꯨꯡꯁꯤꯕꯅ ꯂꯪꯂꯥ ꯑꯣꯏ ꯗꯣꯔꯤ ꯑꯣꯏ ꯇꯠꯅ ꯊꯥꯅꯕ ꯌꯥꯗꯅ ꯆꯦꯛꯁꯤꯟꯅ ꯃꯥꯅ ꯄꯥꯏꯈꯤꯕꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯆꯨꯝꯃꯦ ꯊꯥꯗꯣꯏꯅ ꯍꯣꯏꯗ ꯑꯗꯨꯗꯤ ꯍꯜꯂꯁꯤ ꯃꯇꯝꯒꯤ ꯈꯣꯡꯆꯠꯇꯤ ꯂꯦꯞꯇꯅ ꯁꯨꯝ ꯆꯠꯈꯤꯕꯅ ꯋꯥꯔꯤ ꯑꯁꯤꯒꯤꯁꯨ ꯑꯔꯣꯏꯕ ꯇꯥꯡꯀꯛ ꯑꯔꯣꯏꯕ ꯄꯨꯡꯐꯝ ꯍꯥꯏꯕꯗꯣ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯋꯥꯔꯤꯁꯤꯕꯨ ꯍꯧꯕꯗꯒꯤꯅ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯈꯤꯕ ꯂꯤꯁꯅꯔ ꯄꯨꯝꯅꯃꯛꯄꯨ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯅꯧꯅ ꯆꯪꯕꯤꯔꯛꯂꯤꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯑꯃꯗꯤ ꯅꯨꯡꯁꯤꯕꯤꯕꯒꯤꯗꯃꯛ ꯇꯧꯕꯤꯃꯜ ꯈꯪꯕ ꯎꯠꯆꯔꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ